ꯑꯕꯦꯗꯣ ꯀꯞꯄ ꯆꯠꯈꯤꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯗ ꯉꯥꯡ ꯁꯛꯄꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯍꯧꯖꯤꯛꯇꯤ ꯑꯕꯦ ꯐꯥꯎ ꯌꯥꯎꯁꯜꯂꯛꯑꯕꯅꯤ ꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗꯕꯨ ꯑꯩꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯊꯣꯛꯀꯗ꯭ꯔꯣ ꯑꯩ ꯂꯦꯝꯅꯗꯤ ꯇꯣꯛꯑꯣꯏ ꯏꯃꯥ ꯇꯨꯝꯄꯣꯛꯁꯤꯕꯨ ꯑꯗꯨꯝ ꯊꯦꯡꯅ ꯍꯜꯂꯛꯄ꯭ꯔꯣ ꯍꯜꯂꯛꯄ ꯃꯇꯝꯗꯤ ꯉꯁꯥꯏꯅ ꯍꯦꯜꯂꯕꯅꯤꯅꯦ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯃꯤ ꯀꯩꯗꯧꯕꯒ ꯌꯥꯎꯔꯕꯅꯣ ꯈꯪꯗꯦ ꯃꯥꯕꯨ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯑꯩ ꯂꯩꯕꯒꯤ ꯆꯪꯉꯛꯇ꯭ꯔꯤꯕ꯭ꯔꯥꯁꯨ ꯈꯪꯗꯦ ꯉꯔꯥꯡꯁꯨ ꯑꯩ ꯂꯩꯕꯒꯤ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ ꯆꯪꯉꯛꯇꯦ ꯑꯗꯨ ꯏꯃꯥ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯣꯔꯦꯟ ꯌꯥꯅꯕ ꯑꯝꯇ ꯏꯃꯥꯅ ꯍꯥꯏꯅꯕꯤꯌꯨꯀꯣ ꯀꯔꯤꯒꯤ ꯏꯆꯥ ꯂꯩꯕꯒꯤ ꯆꯪꯉꯛꯑꯣꯏꯗꯧꯔꯤꯅꯣ ꯒꯥꯔꯤ ꯐꯔꯛ ꯇꯥꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯣ ꯏꯃꯥ ꯍꯥꯏꯒꯦ ꯍꯣꯔꯦꯟꯅꯦ ꯀꯥꯎꯗꯕꯤꯗ ꯍꯥꯏꯔꯒꯦ ꯏꯆꯥꯁꯨ ꯂꯝ ꯁꯥꯡꯕꯅꯤꯅꯅꯦ ꯍꯜꯂꯣ ꯂꯥꯛꯑꯣ ꯏꯃꯥ ꯊꯤꯟꯗꯣꯛꯄꯤꯔꯒꯦ ꯍꯣꯏ ꯏꯃꯥ ꯍꯣꯔꯦꯟ ꯀꯥꯎꯗꯕꯤꯗ ꯑꯝꯇ ꯍꯥꯏꯕꯤꯌꯨꯀꯣ ꯅꯆꯥ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦ ꯏꯃꯥ ꯍꯣꯏ ꯆꯠꯂꯣ ꯏꯃꯥꯅ ꯍꯣꯔꯦꯟ ꯌꯥꯅꯕ ꯉꯥꯡꯅꯔꯒ ꯂꯣꯏꯔꯦ ꯀꯔꯤꯒꯤꯅꯣ ꯏꯆꯥ ꯐꯖꯕꯤꯁꯤꯁꯨ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈ꯭ꯔꯦ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏ ꯆꯠꯂꯣꯏꯅꯦ ꯏꯃꯥ ꯏꯆꯥ ꯐꯖꯕꯤ ꯊꯤꯟꯗꯣꯛꯄ ꯊꯣꯛꯂꯛꯂꯝꯕꯅꯦ ꯀꯨꯏꯅ ꯐꯝꯃꯒ ꯉꯥꯏꯔꯝꯕꯅꯤ ꯏꯆꯥ ꯍꯜꯂꯛꯃꯟꯗꯕꯗꯒꯤ ꯆꯠꯈ꯭ꯔꯦ ꯏꯃꯥ ꯃꯥꯏ ꯋꯥꯔꯤꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ ꯑꯩ ꯆꯪꯉꯦ ꯍꯩꯃꯥ ꯄꯞꯀ ꯆꯪꯈ꯭ꯔꯦꯃꯤ ꯀꯔꯤꯃꯠꯇꯒ ꯍꯥꯏꯔꯝꯗꯕꯤꯗ ꯀꯌꯥꯇꯒꯤ ꯑꯉꯥꯡꯅꯣ ꯌꯦꯡꯉꯣꯃꯤ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯀꯩꯁꯨ ꯈꯪꯖꯗꯕ ꯑꯕꯦꯗ ꯃꯥꯅ ꯉꯥꯡꯉꯤꯕ ꯁꯛꯏꯕ ꯆꯩꯔꯤꯕꯁꯤꯡꯗꯣ ꯇꯥꯕꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯑꯩꯈꯣꯏ ꯃꯥꯅꯗꯤ ꯀꯩꯝꯇ ꯈꯪꯖꯗꯕꯅꯤꯅ ꯃꯥꯅ ꯍꯥꯏꯔꯤꯈꯩ ꯌꯥ ꯂꯩꯔꯦ ꯑꯕꯦꯗ ꯉꯥꯡꯉꯤꯕꯗꯨꯁꯨ ꯃꯥ ꯀꯩꯁꯨ ꯍꯥꯏꯔꯝꯃꯣꯏꯕ ꯏꯃꯥꯗ ꯈꯜꯂꯨꯕꯗ ꯋꯥꯈꯜꯁꯦ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯒꯤꯗ ꯈꯟꯖꯕ ꯑꯩꯈꯣꯏꯒꯤꯗ ꯋꯥꯖꯔꯤꯕ ꯑꯕꯦꯕꯨ ꯊꯤꯅ ꯉꯥꯡꯉꯒ ꯆꯩꯔꯒ ꯀꯞꯄ ꯆꯠꯈꯤꯕꯗꯣ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗꯅꯤ ꯑꯩꯅ ꯎꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯋꯥ ꯑꯃꯇ ꯍꯥꯏꯗꯕꯤꯗ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯒ ꯋꯥ ꯉꯥꯡꯒꯅꯤ ꯍꯥꯏꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯇꯟꯗꯅꯅꯦ ꯑꯩꯅ ꯂꯩꯍꯧꯔꯤꯁꯦ ꯑꯗꯨꯕꯨ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯊꯣꯛꯄꯗꯤ ꯐꯠꯇꯦ ꯑꯕꯦ ꯈꯣꯏꯗ ꯆꯠꯂꯒ ꯀꯔꯤꯅꯣꯅ ꯈꯔ ꯍꯪꯕꯤꯔꯨꯗ꯭ꯔꯗꯤ ꯌꯥꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈ꯭ꯔꯦꯕ ꯑꯩ ꯋꯥꯐꯝꯁꯦ ꯏꯃꯥꯗ ꯈꯪꯍꯜꯂꯔꯣꯏ ꯑꯩ ꯑꯕꯦꯗꯁꯨ ꯍꯥꯏꯅꯤ ꯏꯃꯥꯗ ꯍꯥꯏꯒꯅꯨ ꯍꯥꯏꯗꯅ ꯑꯗꯨꯒꯅꯦ ꯑꯩꯅ ꯅꯤꯡꯂꯤꯕꯁꯤꯡꯁꯦ ꯇꯞꯅ ꯄꯥꯡꯊꯣꯛꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯒ ꯃꯥꯅ ꯎꯁꯤꯠꯇꯕ ꯆꯥꯡꯁꯤ ꯁꯨꯝ ꯍꯦꯟꯖꯜꯂꯛꯀꯗꯧꯔꯤ ꯑꯩꯈꯣꯏꯗ ꯉꯥꯡꯕꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯑꯕꯦ ꯐꯥꯎ ꯌꯥꯎꯁꯜꯂꯛꯑꯦꯕ ꯉꯥꯡꯕ ꯑꯩꯅ ꯁꯥꯎꯅꯤꯡꯂꯤꯕꯗꯤ ꯃꯥꯅ ꯃꯊꯧ ꯀꯔꯤ ꯂꯩꯕꯒꯤꯅꯣꯕ ꯑꯕꯦꯗ ꯆꯩꯗꯅꯀ ꯇꯧꯔꯤꯗꯨꯕꯨ ꯌꯥꯝ ꯎꯁꯤꯠ ꯊꯑꯣꯏꯗꯅꯀ ꯉꯥꯡꯕꯤꯗꯅꯀ ꯇꯧꯋꯦꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯈꯟꯖꯔꯤꯕ ꯋꯥꯈꯜꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯥꯅ ꯂꯣꯏꯅ ꯌꯥꯕꯒꯤꯗꯃꯛꯇꯅꯦ ꯃꯥꯅ ꯍꯧꯖꯤꯛ ꯃꯨꯛꯇꯅ ꯇꯧꯔꯤꯕ ꯉꯥꯡꯉꯤꯕ ꯃꯌꯥꯝꯁꯦ ꯑꯗꯣ ꯑꯩ ꯇꯨꯃꯤꯟꯅꯗꯤ ꯂꯩꯊꯣꯛꯂꯣꯏ ꯑꯕꯦꯒꯤ ꯃꯇꯧꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯞꯄꯒ ꯊꯃꯣꯏ ꯁꯣꯛꯅ ꯆꯠꯈꯤꯕꯗꯣ ꯑꯩ ꯐꯤꯔꯣꯟꯁꯦ ꯑꯝꯇ ꯍꯣꯡꯗꯣꯛꯂꯒ ꯃꯣꯏꯗ ꯑꯝꯇ ꯆꯠꯄꯤꯔꯨꯈꯤꯒꯦ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯑꯇꯩ ꯋꯥ ꯑꯃꯇ ꯑꯣꯏꯔꯝꯃꯣꯏ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯔꯛꯇꯣꯏꯁꯤ ꯐꯖꯕꯤꯒꯤ ꯋꯥ ꯉꯥꯛꯇ ꯑꯣꯏꯔꯝꯗꯣꯏꯅꯤ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣꯃꯤ ꯅꯪꯅ ꯁꯥꯎꯔꯒ ꯆꯪꯈ꯭ꯔꯤꯗꯨꯕꯨ ꯏꯃꯥꯅ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯏꯃꯥꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯁꯨ ꯅꯪꯅ ꯇꯧꯔꯛꯇꯦ ꯑꯗꯨꯒ ꯃꯤꯒꯤ ꯃꯆꯥꯗꯨꯅ ꯂꯥꯛꯄꯒꯤꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯅꯦ ꯏꯃꯥꯗꯤ ꯍꯥꯏꯗ꯭ꯔꯣ ꯏꯃꯥꯗ ꯋꯥꯔꯧꯅꯨ ꯁꯥꯎꯅꯨ ꯍꯥꯏꯗꯅ ꯏꯃꯥꯅ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯁꯥꯎꯗꯅꯕ ꯋꯥꯔꯧꯗꯅꯕ ꯊꯕꯛꯇꯣ ꯇꯧꯔꯣꯗꯅ ꯏꯆꯥꯅꯗꯤ ꯇꯧꯔꯛꯇ꯭ꯔꯦꯗꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯆꯪꯕ ꯇꯥꯕ ꯏꯃꯥꯅ ꯊꯤꯅ ꯉꯥꯡꯕ ꯆꯩꯕ ꯇꯧꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯌꯦꯡꯉꯨ ꯃꯥꯅ ꯅꯪꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯉꯩꯗ ꯆꯪꯈꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯄꯤꯗꯅ ꯍꯣꯠꯅꯕꯤꯈ꯭ꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯏꯃꯥ ꯊꯕꯛ ꯆꯠꯇꯕꯤꯗ ꯃꯇꯝ ꯀꯌꯥꯝ ꯀꯨꯏꯅꯅꯣ ꯂꯩꯔꯤꯗꯣ ꯆꯥꯅ ꯊꯛꯅꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯥꯅ ꯄꯨꯔꯛꯇꯅ ꯄꯤꯗ꯭ꯔꯣ ꯑꯗꯨꯛ ꯍꯣꯠꯅꯕꯤꯈ꯭ꯔꯤꯕ ꯃꯥꯕꯨ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯏꯃꯥ ꯌꯥꯅꯤꯡꯗꯦꯀꯣ ꯐꯔꯦꯅꯦ ꯏꯃꯥ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤꯕ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯊꯣꯛꯈꯤꯕ ꯑꯆꯪꯕ ꯁꯦꯜꯁꯤꯡ ꯑꯗꯒꯤ ꯃꯥꯅ ꯂꯩꯕꯤꯔꯛꯈꯤꯕ ꯆꯥꯅ ꯊꯛꯅꯕꯒꯤ ꯄꯩꯁꯥꯁꯤꯡꯗꯣ ꯄꯨꯟꯅ ꯀꯌꯥꯅꯣ ꯑꯝꯇ ꯍꯪꯗꯣꯛꯑꯣ ꯏꯃꯥ ꯄꯤꯊꯣꯛꯈꯤꯁꯦ ꯃꯤꯒꯤ ꯃꯔꯜ ꯇꯣꯜꯂꯒꯅꯦ ꯃꯥꯅ ꯑꯗꯨ ꯇꯧꯕꯤꯈꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯉꯥꯡꯉꯒ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ ꯃꯥꯒꯤ ꯄꯩꯁꯥꯗꯣ ꯄꯨꯔꯒ ꯑꯣꯏꯁꯨ ꯁꯤꯡꯈꯤꯅꯕ ꯇꯧꯁꯦ ꯀꯔꯤꯅꯣꯃꯤ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯄꯥꯡꯕꯤꯈꯤ ꯃꯥꯅ ꯍꯣꯠꯅꯕꯤꯈꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯥꯅ ꯑꯩꯈꯣꯏꯗ ꯄꯩꯁꯥ ꯄꯤꯔꯛꯎ ꯁꯤꯡꯉꯛꯎ ꯍꯥꯏꯕꯗꯤ ꯍꯥꯏꯔꯛꯇꯦꯗꯅ ꯀꯔꯤꯅꯣꯃꯤ ꯅꯪꯒꯤ ꯋꯥꯈꯜ ꯑꯁꯤꯕꯨ ꯏꯃꯥ ꯒ꯭ꯌꯥꯟ ꯑꯁꯦ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦꯀꯣ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕꯗꯨꯒꯤꯅꯤꯅꯦ ꯏꯃꯥ ꯃꯥꯅ ꯍꯧꯖꯤꯛ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇꯅ ꯑꯩꯈꯣꯏꯕꯨ ꯃꯥꯅ ꯉꯥꯡꯈꯤꯕ ꯆꯩꯈꯤꯕ ꯃꯌꯥꯝꯗꯨ ꯏꯃꯥꯕꯨ ꯂꯣꯏꯅ ꯀꯥꯎꯔꯕ꯭ꯔꯣ ꯅꯆꯥꯗꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤꯅꯦ ꯉꯁꯤ ꯉꯔꯥꯡ ꯉꯥꯡꯈꯤꯕꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯦ ꯋꯥꯈꯜꯁꯤꯗ ꯄꯣꯊꯣꯛꯄꯅꯤꯗ ꯀꯣꯏꯕꯨꯡꯉꯣ ꯅꯪꯁꯦ ꯀꯔꯝꯅ ꯉꯥꯡꯅꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯃꯥꯁꯨ ꯏꯆꯥꯒ ꯉꯥꯡꯅꯗꯅ ꯄꯥꯎ ꯐꯥꯎꯅꯔꯔꯣꯏ ꯇꯧꯔꯤꯁꯦ ꯏꯃꯥ ꯈꯪꯗ꯭ꯔꯦ ꯁꯤ ꯃꯇꯥꯡꯁꯤ ꯌꯧꯔꯗꯤ ꯏꯆꯥꯅ ꯇꯧꯅꯤꯡꯕ ꯀꯔꯤꯅꯣ ꯈꯜꯂꯣ ꯏꯃꯥꯁꯨꯅꯦ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯔꯣꯏ ꯑꯁ ꯀꯔꯤꯅꯣꯃꯤ ꯏꯃꯥ ꯅꯪꯕꯣ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯀꯩꯁꯨ ꯂꯩꯇꯕ ꯃꯤꯗꯨꯒꯤꯗꯃꯛꯇ ꯏꯃꯥꯅ ꯑꯗꯨꯃꯥꯏꯅꯒ ꯈꯜꯂꯛꯏꯗꯨꯕꯨ ꯀꯔꯤꯅꯣ ꯅꯆꯥꯒꯤ ꯀꯩꯝ ꯈꯟꯗ꯭ꯔꯕꯣ ꯃꯥꯅ ꯍꯦꯟꯅ ꯂꯨꯅ ꯈꯜꯂꯤꯗꯣ ꯀꯔꯤꯒꯤꯅꯣ ꯀꯩꯝꯇꯒ ꯍꯥꯏꯔꯝꯗ ꯄꯤꯊꯣꯛꯈꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯄꯨꯔꯥ ꯌꯥꯗ꯭ꯔꯦ ꯄꯨꯔꯥ ꯂꯨꯞꯈ꯭ꯔꯦ ꯃꯥꯕꯨ ꯑꯩꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯗꯤꯅꯦ ꯃꯄꯣꯛꯁꯤ ꯈꯜꯂꯨꯔꯅꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏ ꯃꯁꯛꯇꯨꯗ ꯎꯕꯗꯅꯦ ꯑꯩ ꯇꯦꯟꯁꯟ ꯀꯥꯏꯑꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯁꯤꯒꯤ ꯋꯥꯈꯜꯁꯤꯒ ꯌꯧꯔꯛꯏꯁꯤꯕꯨ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯖꯜꯂꯝꯃꯖꯥꯠꯅꯣ ꯃꯥ ꯇꯧ ꯉꯝꯕꯤ ꯅꯨꯄꯤꯅꯦꯕ ꯃꯗꯨ ꯅꯨꯄꯤꯗꯣ ꯑꯗꯣ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯋꯥꯈꯜꯁꯤꯗ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏ ꯃꯥꯅꯁꯨ ꯃꯃꯥꯡꯗ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯕꯅꯦ ꯑꯗꯨꯝ
ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯕꯗꯤꯅꯦ ꯃꯊꯥ ꯁꯥꯕ ꯌꯥꯝ ꯍꯦꯜꯂꯛꯀꯗꯧꯔꯤ ꯀꯣꯛ ꯑꯁꯦ ꯄꯨꯕ ꯊꯥꯡꯕ ꯉꯝꯃꯣꯏꯗꯧꯔꯤ ꯑꯗꯨꯅ ꯑꯩ ꯋꯥꯈꯜ ꯑꯃ ꯈꯟꯗꯕꯗꯤ ꯌꯥꯗꯦ ꯀꯩꯁꯨ ꯅꯠꯇꯕ ꯊꯕꯛꯁꯤꯗ ꯃꯊꯥ ꯌꯥꯝ ꯁꯥꯍꯜꯂꯦꯕ ꯀꯣꯛꯁꯤꯗ ꯀꯔꯤꯅꯣꯕ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛꯁꯤꯕꯨ ꯑꯩ ꯑꯕꯦ ꯍꯣꯏꯗ ꯑꯣꯏꯅ ꯆꯠꯄꯤꯔꯨꯔꯒꯦ ꯑꯝꯇ ꯍꯪꯕꯤꯔꯨꯒꯦ ꯀꯞꯄ ꯆꯠꯈꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯌꯥꯗꯒꯤ ꯑꯉꯥꯡꯅꯣ ꯌꯦꯡꯉꯣꯃꯤ ꯁꯤꯜꯗꯨ ꯁꯤꯡꯗꯣꯛꯈꯤꯁꯤ ꯀꯥꯏꯅ ꯇꯧꯔꯛꯑꯦꯃꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯅ ꯍꯣꯠꯅꯕꯤꯔꯤꯕ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯗꯣꯅ ꯈꯪꯅꯕ ꯍꯥꯏꯗꯅ ꯄꯜꯂꯨꯔꯦ ꯉꯥꯡꯉꯨꯔꯦ ꯑꯗꯨꯕꯨ ꯁꯦꯜ ꯁꯤꯡꯗꯣꯛꯈꯤꯁꯤ ꯄꯨꯔꯒ ꯀꯥꯏꯅ ꯇꯧꯔꯛꯑꯦꯃꯤ ꯀꯔꯤꯅꯣꯕ ꯃꯥꯅ ꯈꯜꯂꯤꯁꯦ ꯑꯩꯅ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯃꯥꯅ ꯉꯥꯡꯕꯗꯨꯗ ꯆꯠꯂꯨꯌꯦ ꯃꯤꯒꯤ ꯃꯆꯥꯗꯨꯕꯨ ꯇꯊꯤ ꯇꯊꯤ ꯆꯩꯈꯤꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯆꯗꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯑꯗꯨꯕꯨꯅꯦ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯔꯣꯏ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯄꯥꯈꯠꯇꯤ ꯄꯥꯈꯠꯍꯧꯔꯕꯅꯤ ꯃꯥ ꯁꯣꯏꯗꯅ ꯌꯥꯔꯛꯄꯁꯨ ꯌꯥꯏꯗ ꯀꯥꯏꯗꯅ ꯃꯥꯅ ꯐꯤꯔꯣꯟꯒ ꯍꯣꯡꯗꯣꯛꯇꯅ ꯊꯣꯛꯂꯛꯏꯁꯤꯕꯣ ꯑꯩ ꯀꯔꯤꯃꯠꯇ ꯍꯥꯏꯔꯔꯣꯏꯒꯦ ꯁꯥꯎꯁꯟꯅꯗꯨꯅ ꯂꯩꯔꯒꯦ ꯑꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯁꯤꯕꯣ ꯌꯥꯝ ꯁꯥꯎꯔ ꯂꯩꯔꯝꯃꯤꯁꯤꯕꯣ ꯑꯩꯗꯤ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯍꯧꯖꯤꯛ ꯉꯥꯡꯉꯝꯃꯒ ꯁꯥꯎꯔꯝꯃ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯣꯏ ꯀꯥꯏꯅ ꯍꯥꯏꯔꯝꯃꯒ ꯊꯣꯛꯈꯤꯕꯗꯣ ꯑꯩꯗꯤ ꯁꯨꯝ ꯐꯥꯒꯤ ꯇꯧꯔꯤꯅꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯗꯥꯏꯔꯦꯛꯇ ꯁꯥꯎꯔ ꯂꯩꯔꯝꯃꯦꯃꯤ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯁꯥꯎꯔ ꯂꯩꯔꯝꯃꯤꯗꯨꯕꯣ ꯏꯃꯥꯗꯅꯦ ꯉꯁꯤꯗꯒꯤ ꯋꯥ ꯑꯃꯇ ꯉꯥꯡꯒꯅꯨꯀꯣ ꯏꯃꯥꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯔꯔꯣꯏ ꯀꯩꯅꯣ ꯏꯃꯥ ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯤꯗꯨꯒꯤꯗꯃꯛꯇ ꯏꯃꯥꯅ ꯅꯆꯥꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕ ꯉꯝꯃꯕ ꯍꯥꯏꯁꯤꯕꯣ ꯅꯆꯥ ꯉꯛꯇꯕ ꯉꯝꯗꯦꯀꯣ ꯏꯃꯥ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯕꯤꯅꯣ ꯍꯥꯏꯗꯗꯦ ꯅꯪꯅ ꯏꯃꯥꯒꯤꯗꯃꯛꯇ ꯈꯟꯕ꯭ꯔꯣ ꯑꯩꯅ ꯃꯥꯕꯨ ꯀꯧꯔꯤꯕ꯭ꯔꯣ ꯌꯨꯝ ꯑꯁꯤꯗ ꯃꯁꯥꯅ ꯂꯥꯛꯇꯨꯅ ꯇꯧꯔꯦ ꯑꯩꯅ ꯁꯤꯁꯤꯡꯁꯦ ꯊꯣꯛꯇꯅꯕ ꯍꯥꯏꯗꯅ ꯏꯆꯥꯗ ꯍꯥꯏꯗ꯭ꯔꯣ ꯃꯃꯥꯡꯗ ꯈꯪꯅ ꯆꯥꯅꯕ ꯂꯩꯔꯒ ꯄꯨꯁꯜꯂꯛꯑꯣ ꯂꯩꯇ꯭ꯔꯒꯅ ꯏꯆꯥ ꯑꯕꯦꯁꯤ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ ꯍꯥꯏꯗꯅ ꯀꯌꯥꯔꯛꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯅꯪꯅ ꯏꯃꯥꯅ ꯍꯥꯏꯕꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯌꯥꯈꯤꯕ꯭ꯔꯣ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯕꯗ ꯌꯥꯗꯦ ꯍꯥꯏꯗꯅ ꯏꯃꯥꯕꯨꯁꯨ ꯑꯃꯨꯛ ꯋꯥꯔꯧꯔꯤ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤ ꯃꯁꯤꯒꯤꯗꯃꯛꯇ ꯊꯑꯣꯏꯅꯀ ꯌꯥꯔꯦꯁꯦ ꯇꯣꯛꯑꯁꯦ ꯑꯝꯇ ꯑꯩ ꯁꯤ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔ ꯂꯩꯅꯨ ꯅꯨꯡꯉꯥꯏꯇꯦꯕ ꯀꯩꯅꯣ ꯏꯃꯥ ꯈꯨꯝꯗ꯭ꯔꯤꯗꯨꯕꯨ ꯅꯆꯥ ꯑꯕꯤ ꯍꯣꯏꯗ ꯑꯝꯇ ꯆꯠꯂꯨꯒꯦꯕ ꯏꯃꯥ ꯀꯩꯅꯣꯃꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯣꯏꯇꯥꯅꯀ ꯁꯥꯎꯋꯦꯃꯤ ꯀꯩꯅꯣ ꯏꯃꯥ ꯅꯆꯥꯅ ꯁꯨꯝ ꯉꯁꯥꯏꯗꯒꯤ ꯐꯥꯈꯤꯅꯦꯅ ꯈꯜꯂꯝꯃꯦ ꯑꯗꯨꯒ ꯏꯃꯥꯅ ꯑꯣꯏꯇꯥꯅꯀ ꯑꯗꯨꯝ ꯁꯥꯎꯔ ꯂꯩꯗꯨꯕꯣ ꯅꯆꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯋꯥꯈꯜ ꯏꯃꯥ ꯀꯩꯁꯨ ꯁꯥꯎꯗꯦꯀꯣ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ ꯅꯪꯒꯤꯗꯣ ꯈꯪꯉꯤ ꯏꯃꯥ ꯅꯆꯥꯁꯨ ꯏꯃꯥ ꯁꯥꯎꯏ ꯁꯥꯎꯗꯦ ꯍꯥꯏꯕ ꯅꯆꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯃꯥꯏꯅ ꯏꯃꯥꯅ ꯇꯧꯔꯗꯤ ꯑꯣ ꯏꯃꯥ ꯁꯥꯎꯗ꯭ꯔꯦ ꯁꯥꯎꯗ꯭ꯔꯦ ꯆꯠꯂꯨꯔꯣ ꯑꯕꯦ ꯑꯩꯈꯣꯏꯗ ꯆꯠꯀꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯉꯥꯛꯇ ꯆꯠꯄꯤꯔꯨꯈꯤꯒꯦ ꯑꯩꯅꯅꯦ ꯈꯤꯇꯪ ꯄꯥꯈꯠꯁꯟꯅꯗꯅꯅꯦ ꯈꯔ ꯁꯥꯎꯁꯟꯅꯕꯁꯤꯗ ꯃꯥ ꯑꯣꯏ ꯇꯥꯅ ꯈꯟꯈ꯭ꯔꯦ ꯅꯠꯇ꯭ꯔꯗꯤ ꯀꯗꯥꯏꯗꯒꯤ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯕ ꯈꯥꯡꯕꯁꯨ ꯑꯃꯠꯇ ꯌꯥꯗꯦ ꯃꯥꯅ ꯑꯕꯦ ꯑꯩꯈꯣꯏꯗ ꯆꯠꯀꯦ ꯈꯥꯏꯅ ꯆꯠꯈꯤꯕꯁꯦ ꯑꯩꯅ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯗꯒꯤ ꯑꯣꯏꯔꯝꯒꯅꯤ ꯁꯣꯏꯗꯅ ꯑꯩ ꯈꯪꯉꯦꯕ ꯇꯧꯕꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯁꯥꯎꯔꯤꯁꯦ ꯁꯥꯎꯐꯝ ꯊꯣꯛꯑꯦ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯍꯥꯏꯔꯕꯅꯦ ꯑꯩꯉꯣꯟꯗ ꯍꯟꯖꯟ ꯍꯟꯖꯟ ꯑꯩꯅ ꯁꯨꯝ ꯊꯧ ꯁꯥꯗꯗꯅ ꯂꯩꯕꯩꯅꯦ ꯊꯧ ꯁꯥꯗ꯭ꯔꯤꯁꯤꯒꯤ ꯃꯔꯝꯁꯤꯁꯨ ꯂꯩꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯠꯇ ꯑꯩꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯑꯗꯣ ꯑꯕꯦꯒ ꯂꯨꯍꯣꯡꯁꯦꯅ ꯍꯥꯏꯕꯁꯤꯁꯨ ꯑꯕꯦꯁꯨ ꯑꯣꯏꯅ ꯏꯆꯜꯅꯦꯅ ꯈꯟꯗꯅ ꯂꯩꯕꯅꯤ ꯉꯝꯃꯝꯗꯕꯅꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨꯗ ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯋꯦ ꯃꯥꯅ ꯑꯩꯈꯣꯏꯗ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯆꯔꯒ ꯉꯥꯡꯕꯤꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯩ ꯂꯣꯏꯅ ꯇꯥꯍꯧꯔꯕꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩꯁꯨ ꯀꯩꯁꯨ ꯈꯟꯖꯔꯝꯗꯕ ꯏꯆꯜꯅꯦ ꯍꯥꯏꯅ ꯂꯩꯖꯔꯝꯂꯤꯕ ꯑꯩꯁꯦ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯅ ꯈꯜꯍꯜꯂꯛꯀꯗꯧꯔꯤ ꯑꯕꯦꯅ ꯃꯊꯃꯣꯏ ꯆꯣꯛꯅ ꯀꯞꯇꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯣꯝꯄꯣꯛꯅ ꯃꯈꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯄ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯀꯔꯤꯅꯣꯃꯤ ꯑꯩꯅ ꯉꯁꯥꯏ ꯁꯥꯎꯕ ꯎꯠꯂꯨꯕꯗꯨꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤꯕꯔꯥꯕ ꯃꯥꯕꯨ ꯁꯥꯎꯗꯅ ꯅꯨꯃꯤꯠ ꯇꯥꯔꯕꯁꯤ ꯐꯥꯎꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯃꯤ ꯑꯩꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯃꯥꯕꯨ ꯑꯕꯦ ꯈꯣꯏꯗꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯦꯃꯤ ꯏꯁꯥ ꯑꯕꯦ ꯈꯣꯏꯗ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤꯔ ꯑꯩꯕꯨ ꯍꯜꯂꯛꯇ꯭ꯔꯦꯃꯤ ꯄꯥꯈꯠꯂꯦꯃꯤ ꯇꯧꯔꯤꯁꯦ ꯂꯥꯛꯑꯦ ꯂꯥꯛꯑꯦ ꯀꯌꯥꯇ ꯊꯧ ꯁꯥꯗꯅ ꯂꯥꯛꯂꯤꯕꯅꯣ ꯌꯦꯡꯉꯣꯃꯤ ꯃꯥ ꯄꯥꯈꯠꯂꯝꯒꯅꯤ ꯈꯣꯠꯂꯝꯒꯅꯤ ꯍꯥꯏꯕꯁꯦ ꯀꯔꯤꯃꯠꯇ ꯈꯟꯗꯕ꯭ꯔꯥꯕ ꯃꯥꯕꯨ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯏꯃꯥꯅ ꯄꯥꯈꯠꯂꯝꯒꯅꯤ ꯈꯣꯠꯂꯝꯒꯅꯤꯅ ꯋꯥꯈꯜꯗꯨꯕꯨ ꯀꯔꯤꯃꯠꯇ ꯈꯟꯗ꯭ꯔꯤꯕꯗꯨꯕꯨ ꯅꯨꯃꯤꯠ ꯇꯥꯔꯕꯁꯤꯐꯥꯎ ꯀꯗꯥꯏꯗꯅꯣ ꯅꯪ ꯂꯩꯔꯤꯕꯗꯨꯕꯨ ꯑꯩꯈꯣꯏ ꯃꯥꯁꯤ ꯉꯁꯥꯏꯗꯤ ꯋꯥ ꯑꯝꯇ ꯉꯥꯡꯅꯔꯨꯁꯦꯅ ꯍꯥꯏꯍꯧꯕꯅꯦ ꯑꯗꯨꯒ ꯄꯥꯈꯠꯇꯅ ꯂꯩꯔꯝꯕ ꯋꯥꯅꯤꯗ ꯏꯃꯥ ꯑꯕꯦ ꯈꯣꯏꯗꯅꯦꯕ ꯑꯩꯅ ꯆꯠꯂꯤꯁꯦ ꯃꯣꯏꯒꯤ ꯃꯃꯥꯗꯨꯅ ꯑꯗꯨꯝ ꯋꯥꯔꯤ ꯂꯤ ꯂꯩꯕꯗꯒꯤ ꯑꯗꯨꯝ ꯇꯥꯗꯅ ꯑꯩꯈꯣꯏ ꯁꯨꯝ ꯋꯥꯔꯤ ꯂꯤꯅ ꯂꯩꯕ ꯑꯗꯨ ꯈꯪꯍꯧꯗꯦ ꯃꯇꯝꯁꯦ ꯖꯔ ꯃꯝꯁꯤꯜ ꯂꯩꯔꯝꯃꯦ ꯑꯗꯩ ꯑꯩꯁꯨ ꯍꯣꯕꯦ ꯍꯣꯕꯦ ꯃꯝꯈ꯭ꯔꯦꯅ ꯆꯦꯜꯂꯛꯏꯁꯤꯅꯤ ꯆꯪꯉꯛꯑꯣ ꯂꯥꯛꯑꯣ ꯏꯃꯥꯗꯤ ꯈꯪꯗꯕꯅꯤꯅ ꯄꯥꯈꯠꯇꯅ ꯂꯩꯔꯝꯂꯤꯕꯅꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯆꯥ ꯑꯕꯦ ꯎꯅꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯕꯗꯨꯕꯨ ꯊꯦꯡꯅꯔꯛꯇ꯭ꯔꯕꯔꯣ ꯊꯦꯡꯅꯔꯛꯑꯦ ꯏꯃꯥ ꯁꯨꯝ ꯃꯥꯒ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯤꯉꯩꯗ ꯃꯣꯏ ꯃꯃꯥꯁꯨ ꯌꯥꯎꯁꯜꯂꯛꯑꯦ ꯂꯥꯛꯑꯦ ꯑꯗꯨꯗꯒꯤ ꯁꯨꯝ ꯋꯥꯔꯤꯗꯣ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯁꯥꯡꯊꯔꯒ ꯑꯗꯨꯝ ꯂꯤ ꯂꯩꯔꯕ ꯑꯗꯨꯗꯩ ꯑꯩꯁꯨ ꯄꯥꯛ ꯍꯦꯛꯇ ꯆꯠꯂꯒꯦꯅ ꯊꯣꯛꯂꯛꯄꯗꯣ ꯑꯗꯨꯝ ꯉꯝꯗ꯭ꯔꯕ ꯑꯗꯩ ꯃꯝꯃꯛꯄꯗꯒꯤ ꯑꯗꯨꯝ ꯊꯦꯡꯉꯦꯅ ꯂꯥꯛꯏꯅꯦ ꯏꯃꯥ ꯑꯣ ꯐꯔꯦ ꯐꯔꯦ ꯂꯥꯛꯑꯣ ꯏꯃꯥꯅꯅꯦ ꯆꯥꯛ ꯏꯁꯤꯡꯒ ꯂꯣꯏꯅ ꯂꯣꯏꯗꯅ ꯂꯩꯔꯕꯅꯤ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ
Hoi ma na chari chak lam da lu lam ni. Charo si lao. Talle sai toy ba tori si. Nganga mi ba chela mi ba tau bi di du ki khallo ba da wakhal sina khallo ba wa ne du bu. Pungning wakhal si da di chang sungya ya di ni tori si talle da. Ibungo, kaino chak lam me char si na ima ka changmi na ra ka nang na mu. Chang ka manung du dang chang dana le du na kai dauri no. Tholo lao chak cha na ba tori si. Ko bu ko re ima hoi lai thole. As ai wakhal si su ya dre pura bera ka ra ga ni tori. Chak lam me ima ka changmi na re ni ngo du ima na chakum chang ga ai zum na ka ni chang pham le mi tori. Pura ya dre. O lao ni ima ngai dana le re ne kari no dum le ri du bu. Lai lai ma. Pung asina kaya ta khar pano khang de tawri se theng khar ma le he shor ima cha na wai ba se amo ta phan biu theng ba su loi re pung asi tawri se mi na se yau dan le rame ai ding al le boi ning lo re asai han ba mi kap tholak pa du da hago chara ma ba su pharang gani amuk ka tum tharo da na theng ba da loi re se e kai no ko ma se hoji ta hogoli ma le isa phau hala e tawri se walking chalu ba ima nga si di theng do khare ne he Ngasai mikap tholak pa du da hago chara ma ba ding an dau bane amuk tum tha le ram hi mi taw si lao lao hoi ma nga si di am thengi lao hoi ma kui roi sar long na hai thara ga ne cha cha do lon bi ra ge lao ima yar ni da horen thawai ngang lo ra ga tap na tor tap na lu jaro ai adum lo la ge yar ho du su yai lao cha na lo lao Abegi wakhal di ningsing lubada adam nungairamde adubu tompong na magi manakta laktuna hairam libu wasing adu tabada phajabi mathakta laman khumning lami Ima na chamuk se charok khige hoi chalo adu icha na ne asum na sum line da jat pase ima su nuwaite matam cha na jat ka da bado gari ngai tho ngai sin taw da thengi hai da ngan ni cha na chali base sa su gari masa ahan man natra su aban ba ma tawrab su lai rabadi ne kitang nuwai ka da bani chathok se sin da adu ni ma na cha na su khali se gari ahan ba mak natra su sekelen khar pha ba ma lai raga aisu thawak chapa sida sisina na ba na khalini handaki han ba tolo phangbodo aduda ama leira sima ima dai hawdo ke khalamini hoi adu mai na hek tawrasi ko nuai te ima su adu erdi matam do yam watana dum chat pa yare dana hawjiti gari sing ai ba da thengi hai dana isa na ngan na satli bani do chalo hoi ma na chamu si saruki ge phare handaki ma tolo phangbodo aduda afaba me hek thira ga leijara sanu ai sune nuai te An thok le raga gari la iga lakte ga adu tawiga na mana ngan na yong na bani haidana hona jariba se ngan na ni yong chatli se hore noi matam ja na chat kada bado chatra bani gari phangloi habigi wakhal da pakhacha dana phare handak tolo phangboda ne leira sanu ama handak ai ge han ba phangbo tolo tu de tai lai ai gari macha se kele lama lai da ya de yam no wai tre thawak chat ko pas mina su mi gi da rai bani da khanin ma khan sano adu da aina chapada ngan wana tawra chali se kitang fare na doide ai matam chana dum yob ngam na ba isagi gari du da oijarade ai lo da ba yade gari sina ba matoina ngai di la oidam ad ama di lai sikha mage ngarang ne ina ti ngang tha kara bani ma omai do ikai dan lepa ngam da na kap ka sakrin hen jela di ne ai di masam do krok long phuido ke khalam bani adu bune tumina kap ka sakhi badu dai tumina le hora bani kai nei wakhal sin ma gi saksi ek ubagane Prok sak pa sauni mama nam phau si masak to anok si deba hai pa sa dana ne heng wai yum de yam chanja ba yan lu na taw bagi wakhalam mangod da lejari kai sumai le na busna ta mana ado ai ngarang ti na chai budai di ma yum da ka changam da bi sakre da na kapaga ado ai ngarang ma ngang khar bani na ai ngasi sumoi da chatab yati ma lak ta hai na ai khara check taw da di matam khara ngasi su la di ne ti na ngang tha gi doni ma ai kai khang de bi do la ka doi ni ngasi su ai ni ngarang ngang chei de kana ngasi la oi do ka taw dong nati la le ram doi ni ai chatab yati ima kem da sang ke khoki ka hai di mi bo chang cheli ai di khang ure kai no mi ma sang pudang khangi du bu ima ne amta hangi na khanna le ram ni ibung do kamai tawgi nang bu yana ra bo ba yana ra bo isa ga kai de yana bu ni ma ai ni kai khang da ba gi sum chatli ba hai du ni kai yana doi no sum chao le ai u ba khuding gi ima du bu diam phai ima da na de lu na taw bi ma kai no hasibo nga la ba diam ha taw du di kari no nana moi chapa kan da na mu chao hai sibo
ꯑꯗꯨꯅꯤ ꯏꯃꯥ ꯑꯩꯁꯨ ꯀꯣꯛ ꯉꯥꯎꯔꯤꯅꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯑꯀꯥꯟꯗꯅꯦ ꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯗ꯭ꯔꯥ ꯑꯗꯨ ꯃꯣꯏꯗ ꯆꯠꯂꯀꯥꯟꯗꯅꯦ ꯀꯩꯅꯣ ꯈꯪꯗꯦ ꯏꯁꯥꯎ ꯁꯥꯎꯕꯒꯨꯝ ꯏꯎꯕꯒꯨꯝ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯒꯤ ꯑꯩ ꯊꯦꯡꯅꯅꯦꯅꯁꯨ ꯑꯗꯨꯝ ꯂꯣꯠꯄ ꯃꯥꯜꯂꯤ ꯊꯕꯛ ꯍꯜꯂꯛꯄꯗꯣ ꯉꯟꯅ ꯉꯟꯅ ꯍꯜꯂꯛꯑꯦ ꯍꯥꯏ ꯑꯩꯅ ꯍꯦꯛ ꯆꯠꯂꯨꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯍꯜꯂꯛꯇꯦ ꯊꯦꯡꯉꯦ ꯑꯗꯨꯝ ꯉꯥꯏ ꯉꯝꯗꯗꯅ ꯂꯥꯛꯄꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯅꯤ ꯏꯃꯥ ꯑꯃꯔꯣꯝꯗ ꯈꯜꯂꯨꯔꯗꯤ ꯑꯩ ꯇꯜꯂꯖꯥꯠꯅꯤꯗ ꯁꯨꯝ ꯑꯩꯅ ꯅꯨꯡꯁꯤꯖꯔꯨꯕꯒꯤ ꯈꯟꯖꯔꯨꯕꯒꯤ ꯅꯨꯡꯉꯥꯏꯇꯗꯅ ꯑꯗꯨꯝ ꯑꯩꯁꯨ ꯂꯩꯔꯤꯕ ꯍꯥꯏꯗꯨꯅꯤ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯏꯃꯥ ꯍꯦꯔꯥ ꯏꯁꯥꯅꯕꯨ ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯌꯥꯝ ꯋꯥꯈꯜ ꯁꯣꯟꯊꯔꯤꯗꯨꯕꯨ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯏꯃꯥꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯜꯂꯒ ꯂꯣꯏꯔꯦ ꯀꯔꯤꯒꯤꯅꯣ ꯂꯥꯛꯑꯣ ꯏꯃꯥꯅꯅꯦ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯅ ꯂꯣꯏꯔꯝꯃꯕꯅꯤ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯑꯗꯨ ꯏꯃꯥ ꯉꯔꯥꯡꯗꯤꯅꯦ ꯃꯣꯏ ꯏꯃꯨꯡꯗ ꯍꯦꯛ ꯂꯥꯛꯄ ꯅꯨꯄꯤ ꯃꯣꯏ ꯂꯩꯀꯥꯏꯗꯒꯤ ꯅꯨꯄꯤ ꯑꯃ ꯂꯩꯕꯗꯣ ꯉꯔꯥꯡ ꯂꯥꯛꯑꯦꯕ ꯑꯩꯅ ꯍꯦꯛ ꯆꯪꯒꯦ ꯇꯧꯕ ꯊꯦꯡꯅꯔꯦ ꯊꯣꯡꯒꯥꯟꯗ ꯑꯩꯅ ꯊꯤꯅ ꯉꯥꯡꯉꯒꯅꯦ ꯆꯩꯕꯗꯒꯤ ꯀꯞꯄꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯕꯅꯤ ꯏꯃꯥ ꯃꯗꯨ ꯅꯨꯄꯤꯗꯣ ꯃꯗꯨꯗꯣ ꯀꯩꯅꯣꯝꯃ ꯇꯧꯊꯣꯛꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯃꯥꯅꯅꯦ ꯆꯛ ꯆꯛ ꯇꯧꯗꯅꯅꯦ ꯑꯩꯁꯦ ꯅꯨꯡꯁꯤꯍꯟꯗ꯭ꯔꯤꯁꯦ ꯃꯥꯅ ꯀꯩꯗꯧꯗꯣꯔꯤꯒꯦ ꯊꯤꯅ ꯉꯥꯡꯈꯣ ꯆꯩꯈꯣ ꯌꯥꯗ꯭ꯔꯒꯅꯦ ꯃꯁꯝꯗꯣ ꯐꯣꯏꯗꯠꯂꯝꯃꯨ ꯏꯃꯥ ꯂꯩꯔꯤꯁꯤꯅꯤ ꯃꯈꯥ ꯇꯥꯔꯛꯄ ꯏꯃꯥ ꯂꯣꯏ ꯇꯧꯒꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯥꯕꯨ ꯀꯤꯔꯤꯕꯗꯨꯕꯨ ꯆꯩꯈꯣ ꯉꯥꯡꯈꯣ ꯌꯥꯗ꯭ꯔꯗꯤꯅꯦ ꯎꯁꯤꯠꯇ꯭ꯔꯗꯤꯅꯦ ꯎꯁꯤꯠꯇꯕꯩ ꯊꯕꯛ ꯑꯗꯨꯝ ꯇꯧꯈꯣ ꯉꯥꯡꯈ꯭ꯔꯕꯅꯤ ꯏꯃꯥ ꯉꯔꯥꯡꯗꯤ ꯑꯩꯅ ꯊꯤꯅ ꯄꯤ ꯇꯥꯔꯒ ꯀꯞꯄꯒ ꯆꯠꯈ꯭ꯔꯤꯅꯤ ꯏꯃꯥ ꯉꯥꯡꯒꯗꯕꯅꯤ ꯆꯩꯒꯗꯕꯅꯤ ꯆꯥꯗ ꯌꯦꯜꯂꯛꯑꯗꯤꯅꯦ ꯌꯥꯗ꯭ꯔꯗꯤ ꯃꯁꯝ ꯀꯥꯗꯣ ꯐꯣꯏꯗꯠꯂꯝꯃꯨ ꯏꯃꯥ ꯂꯩꯔꯤꯁꯤꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯒꯦ ꯏꯃꯥ ꯆꯠꯂꯝꯃꯣ ꯀꯩꯅꯣꯃꯤ ꯑꯩꯈꯣꯏ ꯃꯥꯅ ꯏꯔꯥꯏ ꯂꯥꯏꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯀꯥꯟꯅ ꯍꯥꯏꯔꯝꯃꯤꯁꯤꯕꯣ ꯑꯁ ꯑꯩ ꯑꯝꯇ ꯆꯪꯉꯒꯅꯦ ꯀꯔꯤꯅꯣ ꯑꯝꯇ ꯈꯪꯗꯣꯛꯇ꯭ꯔꯗꯤ ꯌꯥꯝ ꯂꯥꯏꯅ ꯉꯥꯡꯉꯝꯃꯦꯕ ꯑꯩꯈꯣꯏ ꯃꯥꯅ ꯑꯁꯣꯝꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯒ ꯏꯃꯥꯅ ꯍꯥꯏꯗꯣꯔꯛꯏꯁꯦ ꯌꯥꯝ ꯈꯦꯠꯅꯩꯌꯦꯕ ꯑꯩ ꯑꯝꯇ ꯍꯪꯂꯨꯈꯤꯒꯦ ꯏꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯦ ꯑꯩ ꯇꯥꯗꯨꯅ ꯑꯗꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯑꯩꯅꯦ ꯃꯥꯏꯕ ꯐꯕ ꯊꯤꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯇꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯊꯣꯛꯂꯒꯅꯦ ꯏꯆꯥꯅ ꯍꯌꯦꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯋꯥꯔꯒꯅꯦ ꯂꯦꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯩꯅꯦ ꯃꯥꯏꯕ ꯐꯕ ꯑꯃ ꯊꯤꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯑꯦ ꯈꯪꯕꯨ ꯈꯪꯉꯤꯅꯦ ꯀꯔꯤꯅꯣ ꯃꯃꯥ ꯃꯥꯏꯕ ꯑꯐꯕ ꯊꯤꯒꯗꯧꯔꯤꯕꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯁ ꯈꯤꯇ ꯍꯦꯛꯇ ꯁꯣꯏꯗ ꯀꯃꯥꯏꯅꯕꯨ ꯇꯥꯍꯧꯔꯤꯃꯣ ꯈꯪꯗꯦꯃꯤ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯁꯤꯕꯨ ꯑꯁ ꯀꯩꯅꯣꯝ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯒꯦꯗ ꯑꯗꯨꯕꯨ ꯃꯣꯏ ꯐꯕꯣ ꯅꯆꯥꯅꯨꯄꯤꯁꯦ ꯀꯨꯊꯤ ꯑꯝꯇ ꯌꯦꯡꯊꯣꯛꯀꯦ ꯇꯧꯕ ꯑꯗꯨꯗꯅꯦ ꯄꯥꯟꯖꯤ ꯍꯥꯏꯗꯧꯗꯣ ꯁꯣꯏꯈꯤꯗꯅ ꯃꯥꯏꯕꯅ ꯍꯥꯏꯔꯨꯕꯅꯦꯕ ꯄꯥꯟꯖꯤ ꯍꯥꯏꯗꯧꯅꯦ ꯑꯩ ꯁꯣꯏꯈꯤꯕꯅꯦꯕ ꯃꯃꯥ ꯃꯥꯏꯕꯒ ꯄꯥꯟꯖꯤꯒꯁꯤ ꯌꯥꯝ ꯂꯥꯞꯅꯩꯅꯦꯍꯦ ꯅꯪꯕꯣ ꯀꯔꯝꯅ ꯁꯣꯏꯔꯤꯕꯅꯣ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇꯦ ꯋꯥ ꯑꯃꯗꯤ ꯂꯩꯕ ꯃꯥꯜꯂꯤꯗ ꯏꯁ ꯌꯥꯔꯦꯕ ꯄꯥꯕꯨꯡ ꯀꯩꯅꯣ ꯈꯪꯗꯦ ꯃꯤꯅ ꯁꯣꯏꯕ ꯉꯥꯏꯔꯒꯅꯦ ꯑꯗꯨꯝ ꯃꯔꯩ ꯌꯦꯠꯇꯣꯏ ꯇꯧ ꯂꯩ ꯀꯩꯅꯣ ꯈꯪꯗꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯆꯥꯛ ꯊꯤꯕ ꯂꯣꯏ ꯂꯣꯏꯔꯕꯅꯤ ꯑꯩ ꯁꯨꯝ ꯈꯜꯂꯨꯔꯒ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯗ ꯌꯥꯝ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯏ ꯑꯩꯈꯣꯏꯗ ꯉꯥꯡ ꯆꯩꯕꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯀꯩꯁꯨ ꯈꯪꯖꯗꯕ ꯑꯕꯦꯗ ꯐꯥꯎ ꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯀꯌా ꯑꯃ ꯁꯤꯖꯤꯟꯅꯗꯅ ꯉꯥꯡ ꯁꯛꯇꯅ ꯇꯧꯔꯤ ꯃꯣꯏꯅ ꯎꯁꯤꯠꯇꯕꯒꯤ ꯆꯥꯡꯁꯤ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯤ ꯐꯥꯎ ꯌꯥꯎꯈꯠꯂꯛꯑꯕꯅꯦꯕ ꯁꯤꯗ ꯑꯩꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯗꯤ ꯂꯩꯔꯣꯏꯕ ꯃꯥꯅ ꯉꯥꯡꯕ ꯁꯛꯄ ꯃꯥꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯕ ꯌꯥꯅꯕ ꯑꯩꯈꯣꯏ ꯏꯃꯥꯗ ꯂꯣꯏꯅ ꯃꯥꯅ ꯊꯦꯝꯃ ꯁꯨꯝꯃ ꯊꯝꯈ꯭ꯔꯦꯕ ꯑꯗꯨꯕꯨ ꯑꯩ ꯇꯨꯃꯤꯟꯅꯗꯤ ꯂꯩꯊꯣꯛꯂꯣꯏ ꯁꯥꯔ ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ ꯑꯦ ꯇꯥꯂꯥꯝꯕ ꯂꯥꯛꯑꯕ ꯆꯪꯉꯣ ꯆꯪꯉꯣ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯁꯥꯔ ꯀꯔꯤ ꯀꯦꯡꯕ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯡ ꯅꯥꯏꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯇ꯭ꯔꯤꯁꯦ ꯐꯅ ꯀꯨꯏꯔꯦꯅꯦ ꯑꯩꯅꯁꯨ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯥ ꯂꯥꯛꯈ꯭ꯔꯕ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯂꯥꯛꯇ꯭ꯔꯤ ꯁꯥꯔ ꯑꯣ ꯃꯥ ꯂꯥꯛꯄꯒ ꯁꯤꯗ ꯆꯪꯉꯣ ꯍꯥꯏꯌꯨꯀꯣ ꯅꯪ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯆꯠꯂꯣ ꯆꯠꯂꯣ ꯍꯣꯏ ꯁꯥꯔ ꯑꯗꯣ ꯁꯥꯔ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯌꯥꯝ ꯁꯥꯎꯅ ꯂꯩꯔꯝꯕꯒꯤ ꯃꯃꯤ ꯇꯥꯏ ꯀꯩꯗꯧꯕ ꯌꯥꯎꯕꯤꯔꯒꯦ ꯁꯥꯔ ꯑꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩ ꯁꯨꯝ ꯃꯣꯏ ꯂꯥꯛꯇꯕꯒꯤ ꯋꯥꯈꯜꯁꯦ ꯁꯥꯎꯅꯤꯡꯉꯝꯕꯅꯤ ꯑꯗꯣ ꯂꯥꯛꯄꯒ ꯆꯪꯍꯜꯂꯛꯎꯀꯣ ꯆꯠꯂꯣ ꯆꯠꯂꯣ ꯐꯅꯤ ꯁꯥꯔ ꯂꯥꯛꯄꯒ ꯑꯩ ꯍꯥꯏꯖꯒꯦ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨ ꯃꯈꯣꯏ ꯍꯥꯟꯅꯒꯤ ꯑꯣꯐꯤꯁꯥꯔꯗꯨꯅ ꯄꯪꯇꯧ ꯇꯧꯕ ꯄꯪꯌꯥ ꯌꯥꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯑꯗꯨꯝ ꯆꯦꯜꯂꯤ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗꯗꯤ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯗ꯭ꯔꯤꯕ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯃꯃꯤꯠꯁꯤꯅ ꯏꯍꯟꯒꯦ ꯑꯕꯦꯒꯤ ꯋꯥꯈꯜꯗꯤ ꯉꯔꯥꯡ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯇꯣꯝꯄꯣꯛ ꯈꯣꯏꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯔꯣꯏ ꯍꯥꯏꯅ ꯋꯥꯈꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯉꯔꯥꯡ ꯈꯪꯍꯧꯗꯅ ꯇꯣꯝꯄꯣꯛꯅ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯎꯍꯧꯏ ꯃꯇꯥꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯑꯣꯟꯁꯟꯅꯕ ꯇꯟꯕꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯕꯅꯤ ꯍꯥꯏꯅ ꯑꯕꯦꯗ ꯂꯣꯏꯅ ꯋꯥꯔꯤ ꯂꯤꯔꯛꯈꯤꯕ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯐꯖꯕꯤꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯂꯃꯟ ꯈꯨꯝꯅꯤꯡꯕ ꯐꯥꯎꯔꯝꯃꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯗ ꯈꯪꯍꯟꯒꯅꯨ ꯍꯥꯏꯅꯁꯨ ꯉꯔꯥꯡ ꯂꯥꯛꯄꯗ ꯇꯣꯝꯄꯣꯛꯅ ꯑꯕꯦꯗ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯅ ꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ ꯇꯣꯝꯄꯣꯛ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯏꯅꯦ ꯊꯣꯡꯁꯤ ꯂꯣꯟꯕꯗꯧꯅꯁꯨ ꯇꯧꯏ ꯍꯣꯏ ꯏꯅꯦ ꯅꯆꯥ ꯂꯥꯛꯆꯔꯤ ꯊꯣꯡ ꯑꯝꯇ ꯍꯥꯡꯕꯤꯌꯣ ꯊꯣꯡꯁꯤꯕꯨ ꯂꯣꯟꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯒꯦ ꯂꯣꯟꯗꯤ ꯍꯥꯡꯉꯤꯅꯦ ꯀꯔꯣꯝ ꯆꯠꯈ꯭ꯔꯕ ꯏꯅꯦ ꯁꯤꯕꯨ ꯊꯣꯡꯗꯤ ꯍꯥꯡꯉꯝꯃꯤ ꯂꯩꯕ ꯎꯗꯦꯃꯤ ꯏꯅꯦ ꯑꯣ ꯏꯅꯦ ꯇꯥꯕ꯭ꯔꯣ ꯅꯆꯥ ꯂꯥꯛꯆꯔꯤꯌꯦ ꯍꯩꯃꯥ ꯏꯆꯥ ꯑꯕꯤꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇ꯭ꯔꯣ ꯀꯧꯔꯛꯂꯤꯕꯁꯤꯕꯨ ꯑꯣ ꯂꯥꯛꯑꯦ ꯏꯅꯦ ꯁꯣꯝꯗ ꯂꯩꯔꯦ ꯏꯆꯥ ꯂꯥꯛꯑꯕ꯭ꯔꯣ ꯂꯥꯛꯑꯣ ꯐꯝꯁꯤ ꯂꯥꯛꯑꯣ
ꯑꯩꯗꯤ ꯏꯅꯦ ꯂꯩꯇꯕ꯭ꯔꯥ ꯈꯟꯗꯅ ꯀꯟꯅ ꯀꯟꯅ ꯀꯧꯔꯨꯔꯤꯅꯤ ꯀꯩꯗꯧꯔꯝꯃꯤꯅꯦ ꯏꯅꯦꯕꯨ ꯊꯕꯛ ꯈꯔ ꯑꯗꯨꯝ ꯂꯣꯏꯁꯜꯂꯝꯕꯅꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯐꯝꯁꯤ ꯂꯥꯛꯑꯣ ꯅꯆꯥꯅ ꯁꯨꯝ ꯇꯧꯔꯁꯨ ꯌꯥꯕꯗꯨꯕꯨ ꯀꯔꯤꯅꯣ ꯏꯅꯦꯅ ꯇꯧꯔꯤꯗꯨꯕꯨ ꯑꯩꯅ ꯑꯗꯨꯝ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩ ꯇꯧꯊꯣꯛꯄꯤꯔꯝꯃꯒꯦ ꯍꯧꯖꯤꯛ ꯏꯁꯥꯅ ꯇꯧꯕ ꯑꯗꯨꯝ ꯉꯥꯏꯗꯅ ꯂꯩꯗꯧꯕꯨ ꯀꯔꯤꯒꯤꯅꯣ ꯏꯅꯦꯅꯁꯨ ꯑꯗꯨꯝ ꯇꯧꯕ ꯉꯝꯕ ꯉꯩꯗꯤ ꯇꯧꯔꯒ ꯂꯣꯏꯔꯦ ꯀꯔꯤꯒꯤꯅꯣ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯉꯔꯥꯡ ꯂꯥꯛꯇ꯭ꯔꯤꯕꯗꯨꯕꯨ ꯅꯨꯡꯇꯤꯒꯤ ꯂꯥꯛꯂꯝꯃꯒ ꯂꯥꯛꯇꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯅꯦꯍꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯆꯥꯅ ꯉꯔꯥꯡ ꯂꯥꯛꯇ꯭ꯔꯤꯗꯨꯕꯨ ꯑꯩ ꯋꯥꯐꯝꯁꯦ ꯏꯅꯦꯗ ꯍꯥꯏꯗꯣꯛꯂꯔꯣꯏꯒꯦ ꯗꯗꯥꯅ ꯍꯥꯏꯅꯣꯅ ꯍꯥꯏꯔꯕꯅꯤꯅꯅꯦ ꯀꯔꯤꯅꯣꯃ ꯍꯦꯛꯇ ꯈꯨꯝꯖꯤꯜꯂꯒꯦ ꯀꯩꯗꯧꯔꯒꯦ ꯉꯔꯥꯡ ꯂꯥꯛꯇꯦꯅ ꯏꯅꯦꯅ ꯍꯪꯉꯒ ꯅꯪꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯅ ꯑꯃꯨꯛ ꯂꯩꯔꯤꯗꯨꯕꯨ ꯀꯩꯁꯨ ꯁꯣꯟꯗꯦꯕ ꯏꯅꯦ ꯉꯔꯥꯡꯗꯣ ꯂꯪ ꯂꯣꯏꯊꯣꯛꯈꯤꯗꯅ ꯂꯪ ꯂꯩꯕ ꯑꯃꯨꯛ ꯆꯠꯂꯨꯔꯕ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯍꯜꯂꯛꯄꯗ ꯊꯦꯡꯕꯗꯒꯤ ꯂꯥꯛꯇꯕꯅꯦꯕ ꯀꯦꯡꯕ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯊꯤꯅ ꯉꯥꯡꯈ꯭ꯔꯕꯅꯤ ꯆꯩꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯥ ꯍꯌꯦꯡꯒ ꯊꯦꯡꯉꯛꯑꯕ ꯍꯦꯛ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯇꯧꯔꯛꯑꯒꯗꯤ ꯃꯥ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯣꯏ ꯍꯥꯏꯃ ꯏꯕꯨꯡꯉꯣ ꯍꯜꯂꯛꯂꯕ꯭ꯔꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯣꯏ ꯏꯃꯥ ꯑꯕꯦ ꯅꯪꯁꯨ ꯂꯥꯛꯑꯝꯃꯤꯕ꯭ꯔꯥ ꯐꯔꯦ ꯑꯩ ꯐꯤ ꯑꯝꯇ ꯍꯣꯡꯗꯣꯔꯛꯀꯦꯀꯣ ꯉꯥꯛꯇ ꯂꯩꯔꯝꯃꯣ ꯏꯕꯥꯅꯤ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯔꯨꯁꯤ ꯏꯕꯦꯝꯃ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯀꯣ ꯏꯕꯨꯡꯉꯣꯁꯦ ꯃꯥꯅ ꯅꯤꯡꯖꯕ ꯊꯨꯡꯕꯅ ꯂꯩꯈꯠꯂꯛꯏꯁꯦ ꯀꯨꯏꯔꯦꯗꯅ ꯍꯧꯖꯤꯛ ꯊꯨꯡꯉꯦꯗꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯊꯣꯛꯂꯗꯤꯅꯦ ꯅꯪ ꯈꯟꯊꯖꯧ ꯍꯥꯏꯁꯤꯅꯤ ꯏꯅꯦꯗꯤꯅꯦ ꯀꯔꯤꯃꯠꯇ ꯍꯥꯏꯔꯣꯏꯀꯣ